State asida lairiba hospital sing Meihou Langpok thorokpa matamda mayoknanaba laifam thokpa equipment amadi fire services ki mathau taba sing changba yagadaba mafam ningthina thamba yamnamuk mathau tai haina Manipur Fire Service ki Director Laishram Chandra phongdukle wafam ase Director of Manipur Fire Service ki conference hall da ngasi pangtokhiba basic fire and life safety training program hudopagi tharom mahakna phongdokhibane State asida lairiba tungan hospital amadi nursing home staff singi oina pangtoba training program aduga marin leinana mahakna hai Ministry of Home Affairs ki poktak matung ina Manipur Fire Service Department sinduna fire and life safety training program asi pangtokpane training program asi handaki asi tharaga mangarak shubo oina pangtokpane Meihou Langpok thorokpa matamda karamna institute sing asigi staff na karamna management tawgani amadi karamna jaksin thorang khorkani haibatu kupna khanghanbagi pandamda training assistant bane training program asi atopa lenga ki department amade lanai institute singi oinasu matung tarakpada pangthokani haina mahana phongdukhi mahakna makhatana hai natural disaster amade man made disaster haibase tamba ngamdaba ama oibana asigumba thodok sing thorokpa matamda karamba khongthang pahatkani haibase munna khangjanbai yamnamak maru oi hospital na chingba ana layengi mafamda Meihou Langpok thorokpa matamda khudong thiba nangbagi chang ase yamna wangi maram aduna hospital na chingba mafam singda Meihou Langpok tagi ngakthoknaba mathau tab equipment sing thamba yamna mathuk tai loinana hospital ama sagatpa matamda fire service ki personnel amati gari na chingba sing changnaba lambi pigadabane maram aduna hospital sembot sagatpada ningthina plan thawraga sembotgadabane aikoi pumnamak Meihou Langpok mayoknanabagi loksing ningthina leiduna khudong thiba thodok singdagi ngakthoknaba honaminasi haina mahakna makha takhi ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯃꯩꯍꯧ ꯂꯥꯡꯄꯣꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯒꯤ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯗꯤꯖꯥꯁꯇꯔꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯔꯀ꯭ꯋꯦꯛ ꯂꯥꯛꯄ ꯌꯥꯏ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯈꯤꯕ ꯌꯥꯏ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯔꯛꯄ ꯌꯥꯏ ꯁꯤꯒꯨꯝꯕꯁꯤꯡꯗ ꯑꯩꯈꯣꯏ ꯃꯇꯝꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯌꯥꯔꯤꯃꯈꯩꯗꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯁꯨ ꯑꯩꯈꯣꯏ ꯇꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯣꯁꯄꯤꯇꯥꯜ ꯑꯃ ꯁꯥꯔꯦ ꯍꯥꯏꯔꯒꯁꯨ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯤꯠꯁ ꯂꯩꯐꯝ ꯊꯣꯛꯄ ꯑꯩꯈꯣꯏꯒꯤ ꯚꯦꯍꯤꯀꯜꯁ ꯂꯥꯛꯑꯒ ꯆꯪꯐꯝ ꯂꯩꯇꯕ ꯑꯗꯒꯤ ꯃꯥꯒꯤ ꯁꯦꯠ ꯕꯦꯛꯅꯆꯤꯡꯕꯁꯤ ꯌꯦꯡꯗꯅ ꯑꯗꯨꯝ ꯄꯪꯁꯥ ꯁꯥꯖꯤꯟꯕ ꯑꯗꯒꯤ ꯄ꯭ꯂꯥꯟ ꯏꯌꯥꯎ ꯌꯥꯎꯗꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯅꯥꯀꯟꯗ ꯊꯝꯕꯤꯔꯀꯥꯟꯗ ꯈꯔ ꯆꯦꯛꯁꯤꯟꯅ ꯇꯧꯕꯤꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕꯗꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯒꯅꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯐꯥꯎꯗ ꯊꯦꯡꯅꯔꯛꯄꯗ Meihou Langpokki thokdokta hospitalgumada hek mei chalakpa matamdadi adum misi minagi khudongthibasi ayambana thokalli ngasidagi hauraga tha asigi kunmanga fawba chathagadaba training program adugi haudopagi thauramda Manipur Fire Service ki Director Chandra Health Services Manipur ki Director Dr. Chambo Bolmai RIMS ki Director Professor G. Sunil Kumar Sharma Home Department ki Joint Secretary M. Betona Presidium Member oina saryakhe tongan district nipan dagi miyo yangkai humdoi rom saruk yaduna chathariba training program asida Meihou Langpok amade khudongthiba thodok seng tholakpa matamda karamna chaksin thorang khotkani haibagi matangda experts sina takpi tambigani haire koi handagi training sida koi district nipan cover tawba ngame tongan ba district koi jiribam dagi mokoi mi ani yauri Thengnanaba more dagi mi ani yawi adagi senapati dagi mi mari yauri Ukhul dagi mi yauri ukil dagi mi ani yawi aduga Imphal West dagi mi trampal ne Imphal East dagi mi traimpan sumai tawna district nipan di akhoi cover tawi to khara lakpa ngamdaba dai natai sadaba mi khara natana aidi maroina akhoi Manipur pumbagi di adum yauri hai tare aduna masi yamna successfully akhoi pangthoknaba akhoi hona jagani